ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥ ꯂꯥꯌꯦꯡꯂꯤꯕꯤ ꯆꯍꯤ ꯃꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯍꯧꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ Security Force ꯆꯠꯊꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏ 3 ꯐꯥꯕ ꯉꯝꯈ꯭ꯔꯦ꯫ Manipur Police na chathakhiba thiba humbagi thaudokta miyoi ani brown sugar ga konina fare atop operation amadana mayai kaba codeine sulfate bottle chani marfunipal ga konina miyoi ama fare. Amadi Manipur Police na chathakhiba khanaba drive amada punda chalan 68 isu tawkhibada fine oina lupa lising marfutara manga khomgat pangamkhre. Kurumjari ISCOM News meeting tabiriba khwai pumnamakpu taramna okchari hauzik pau santokna pichari. Rims Hospital da layengduna lakhibi chahi mayai chalabi nupi ama operation theater da laikhidabagi wahauda passion party singna irang haukhre. Laikhidrabi nupi adudi awang sekmai laipat awangdagi hizam ongbi laisram ningol ibemcha chahi yangkhai nithoi mapuroiba hizam mohen kawi ibem sa tha sigi tang tara humdoida khudi thizin badagi mahaki yek thangba khong sokpadagi Rims Hospital da pukhalakduna layeng lakhibani Dr. Singna ibem chagi khong gi saru adu kairi haibadagi ngarang operation tawnanaba matam ngairakhi. Schedule gi matungi nangarang ayok pung mapal khari helakpa adwaida mahak operation theater da pusinki nungthil gi pungani tarakpa adwaida patient adu heart attack tawrakpadagi operation tawba yadadana leire haina khanghalakpadagi koisen senaringai serakta patient adu leikhidroi haina amuk khanghalakibani haire. Misi asi maram chade yaningde hairaduna leikhidrobi gi manaunupi longzam ongbi laisram ningol thoibina pendaba wafam kaya fongdorakhi. Aku di operation tawaga manung dan lain ning dan luar bazala luar di bazala karena ringai matam sida pung ani mukta apa matam sida luar ibem sagi miyau bro hangi ibem sagi miyau bro hai bedara isi the luar aga thoga male na aku na kalu baduga moina hairak baduga aku je pakale ibem sagi heart attack tau dana operation ta yadre haraga puthore pa matam da moina mana tondagi siragi I chendara pagi I mami tabagi smaina kanga laibado lai ara khose chomba tanorom da pore asiru momda satsena puraga lae kwa pura laga nghaktang chena ringai matam jira ngahak lairaga moije yadabagi paw moi masenje nainaraga laiba chida akoi chenari haraga matam de smaina laura laire aduga matam mati exactly haiba ngamdre pungdo kaya tabano moina yararoi harakpa che thengjanaraba matam nina pung yengbai matam laitramnina kwa aduga moida aina doctor amada moigi tuda yawa operation theater tuda changba doctor ama thoak matam sida iche do kamaina tawbano na hangba sida operation tawgena hida kapubada heart attack orakpani haiba che hairamne kwa aduda moina adu harakpa je kaina haisibu na haraka ama moi report tadi ko shulaite haidai ne haba adu ngai kho akhoi chenari ye hairam Haukiba nong manini asida security force ki kangpu singna tongan pamafam da thiba humba ki thabak sing chathabada aina thingkrapa lalhaulo KCP MFL gi miyoi ani amadi KCP PWZ gi miyoi ama fabangam kre Pharaba miyoi sing asi miyam degi sankhai thungkhai tawbada jenaba miyoi sing ni haire Pharaba miyoi sing adudi imphal west ki minuthong manaktagi fabangam kiba imphal east ki sekta makhali kaidagi KCP MFL gi cadre sapam surendra meitei chahi kuntaret imphal east ki wangkhai angom lekai da leiba masagi yumanakta gi fabangam kiba KCP MFL gi self style corporal Lorembam Shura Singh chahi kuntaru kamade imphal east ki kurai haikru makhong masjid maning da leiba masagi yumda gi fabangam kiba KCP PWZ gi cadre MD Satabuddin sahi kuntra humdoine Manipur Police ki kangbu amana ngarang sathakhiba thiba humba ki thabakta Surasanpur District Isinghat Police Station konba Pioneer Camp take miyoi ani brown sugar kilogram amaga gram chahum ga konana pagat pangam kre Faraba miyoi singadudi Songpi Kholui Village tegi
Lungausim amadi Songpi Village ngaminlal ne Makoi anidagi punna brown sugar kilogram amaga gram chahum yauba sapon case chamagatara mathoi amuba machugi Yamaha MT-15 ama amadi Mahindra Bolero ama fangle haire Manipur Police ne chadakiba atop operation amada Singjamai Police Station konba imphal college manaktagi mioi ama mayai kaba codaine phosphate ki bottle chani marifuni palga konana fabang amkre fire mioi asina thoduna lakpa e-rickshaw amasu seize tore haire Motor vehicles offenders singi mathakta Manipur Police ne leptena chatharak drive ki manung chana ngarang punna chalan humfutaret isu tawkhibada fine oina lupali sing marifutara manga khomgat pangamle haire loinena thasi ki tangtara nipal da chathakiba khanaba drive amadana gari tarukta naplamba tender film sing lauthoktuna wakhal tamina kre haina police ki report amana fongdorakle Low suba chatpada lim kharau amana chikpadagi zanimsta like anaduna lady be lamding serapur thaunauzam lekai dagi thaunauzam sakhi devi gi laying bada mateng oinanaba lamding watcher group ke members singa madi miyam na mateng pangbirappa sanfam singapun silaga punna lupali sing taramanga gi mateng pikre lim chikpagi thaudoga se hauki bogus ki tang tara tareta khangabok assembly constituency ki manung chanba lamding lokonda thokkibane Tumda Lin Kharau adu mayam changduna hat ki haire lamding watcher group ki tengbang gi sanfam adu phangbada sakhi ki imungi mioi singna mateng pangbirakhi bapumna makpusu thagatba fongdorakhi tengbang khongchadadu da sarugya ki ba lamding watcher group ki president Ozil Sarokaibam na fongdokhi bada Lomi singna thabak suba chatpada khudong thiba nanglaba matamda miyam na mateng pangbagi wakhal leiminasi Lomi singna puthok pothok sing charaga miyoi ba ekhoi hinglibane loinena Lomi singna labukta chatpa matamda sai asang ba soidana paibiu low pengba matam haiba sidi mahausana lin hek thingnagan maramna aikhoi punna jackson minasi haina appeal tawki Hauzik loisilakpada maru aiba pau amuka hanna pizari Hospital da analying libi sahi mayai chalabi nupi ama operation theater da leikidaba thaudoga magi wahudagi irang thokre Security force na chatakhiba tongan ba operation singda aina thingkraba lal haulup ani gi mioi ahom phabangam kre Manipur Police ne chatakhiba thi bahumaki thaudokta mioi ani brown sugar ka konena fare atop operation amadana mayai kaba codaine sulfate bottle chani marfinipal ka konena mioi ama fare amadi Manipur Police ne chatakhiba khanaba drive amada punna chalan humfutaret isu tawkhibada fine oina lupali sing marfutara manga khomgat pangam kre Pungjasi Fabugana Sandok Chaba ISCOM News Matanga Sidalojere Makataba Paugidamak ISCOM News Bu Midyang Tadana Lebiyo